Thawbal District ki Wangbal Canal Mapal da leiba Sorojini Oil Pump ta aina thingkhraba lal holup Pripak Pro KCP KYKL amadi koireng na luchingba UNLF ki apunba G5 na athingba thamlakpa puba thangba ngamloidaba sel gi demand amadi bom langsingani nongmai kapsingani haina aki akhang pirakpa tawbiganu haina khangabok amadi akoibagi ima ibel singna ngasi nungthil Sorojini Oil Pump ta wakat mifam phamduna khongjang changsinkhre ngasi gi wakat mifam aduda petrol pump sing thonglo lu haiba yaningde donation lakpada angamba mateng pangjage fixed amount thambiganu leibak iramda masigidamak kathoklaba ichirinaw pumna maku ikai khumnajai petrol pump ta bom langshinba aki tujung pokhanba tawbiganu leibak miyamgi seba amasu senmitlon kaya piriba mafam asibu kankhatnaba hotnabiyu pampu support tawbiyu amasung pam thingjinbiganu haina iba banner amadi placard sing sijinaki wakat khongjang adu da saruk yakhibi nupi amana phongdokhibada khangabo khungangda leiriba miyamgi damak achoba thodang loduna chahi kaya awa ana puduna laklaba miyamna su khangnariba Sorojini Oil Pump asida yawoloi kharagi luchingba kharana makhoigi apamba demand pi dragadi pam hangba yaroi thingjangani bom langsingani nongmai kapsingani haibana chingba miyamda aki akhang pibiba asi yawoloi ichirinaw khudingmakna tawbiganu haina ngasigi wakat mifam asi phambani haiki thokchom jadumani asi khangabo khungang asida yamna wana tam anirak mikhalda maithi hoduna mayum makai leifam chafam leitadana chaba thakpa mafam marang khangdana asuki matik awaba fibam amada leiriba asigumba miyoi asida yawoloi ichilinaw singna puba thangba ngamloidaba selgi demand tawbiganu haiki mahakna makata na hai miyamgi matengsu pangdaba yade mahakna angamba matengsu pangjasanu mi amana piba ngamloidaba demand su tawbiganu ichilinaw khudingmaksu aikhoina ikai khumnaba uchai hairaduna masida makhatana aikhoina piu haiba demand pidragade pam hangba yaroi bom langsangani nongmai kapsangani haiduna miyamda kihan khanghanba si tawbiganu haiki akoigi Sorojini Oil Pump haise thingdinbagi damakta akena kamasi khangdonagi akoigi khangabo khungang asida akoi praja leiriba praja miyam gi damakta akoigi yamna achoba thodang loduna ngasi phawbada khungang asigi awana kayada chahi kaya awana kaya puduna saru yaduna lakpa asigumlaba akoigi miyamna su thoido hendona sakhangnaraba oil pump Sorojini hairiba oil pump asida akoigi party ichilinaw kharana luchingba kharana akoigi pam asi makoina apamba demand pidragadi pam hangba yaroi aduga aikoi bom langsangani nongmai kapsangani haibana singba asigumba aki akhang prajada pibiba sidi aikoi yawoloi sing isilina khudingmakta party khudingmakta hairiba sigumba sidi tobid ganu haiba wafam si praja ama oina ai thamjage mayamgi mahut sinjaraga akoigi kaka jadumni hairiba koi kaka asidi yamna khungang asigi thabak thoram kayada yamna wana sahi tam anirak bot tuduna masagi mayum inkon phawbada leibam leitadana asunggi batik wana mayung nariba awana hauji masagi saba thakwa bawda mathong maram khangdana awaba phiba mamada mayung naduna leiriba asibumba kaka asibu aikoigi silinaw kharana puba thangba ngamoidaba demand su tawbiganu mayamgi mateng su pangdaba yade mana angamba su pangjasanu aduga ahenba demand mi amana piba ngamoidaba ahenba demand su tawbiganu ichilinaw khudingma kusoi koini kai khumnabu usai aduna makhatana masidaida akoina pi hairiba demand du pidragadi akoi pam masi hangba yaroi amadi bom langsangani nongmai kapsangani haibigi prajada kihan khanganba tawbase tawbiganu maramdi mahaksu makhatana tungdasu board lepkani haibigi asoba plan kaya ga loinana praja khudingmona support tawduna leiriba misagamani aduna yaragadi ichilinaw khudingmakta khangawko praja ama oina ai mayamgi mahut sinjaraga koina kunlona duna ikun kokno jaduna haijari hairiba sigumlaba mina puba thangba ngamoidoba demand tawbasidi tawbigenu haiduna isilnaw khudingmakta ikongno na haijari